Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari. Ngasi amuk laubirasi Nungshiroi Ngamde 93 suba tangka. Nungsi yaipubagi thamoidagi thorakleba singlaba wahaising ado parubada mapukning nungsirakduna hikna mathamoi pena kapcharai. Asumna ngaihak leiraba matung nungsi room madudagi thoglakduna magi phone ado koithi adubu phangba kauba leitrabada nungsi lembibu hawdokduna yaipubada call tawduna kauhange khali adubu matam yenglubada 13 taramgadore. Pung adu urubada yaipuba sauduna chatkibanina yumda leite khangkrabadi mayam loina pakatnaba tare khanduna hawdokludre. Ngaihak leiraga halakpre yenglagi haiduna sofa duda famthaduna lerami. Somdana kamdauri Lata amadi Suni Jinagi roomda changlakduna Jinabu kanna themli. Latana Inama nangbu arimbada nasadu sokpa tare ne angang mankreda tawribase. Sunina mu Inama angang singa hek manayda tawribase yaipubana khangkrabadi mathoi nungai khraro haiwani angang ado ngasai ayuktagi thokibaduna hausi khaktadani yumda halaklibase thabak mayam se senabada kayam wagi haibado inamasu soidana khanglamgani pangalmak mating pangdrabasu magi wakhal phawbadi nungaina thambiba yaidana mama uiruba khoina Jina hiplambadagi tapna hogalaktuna famlaga hairei Icha singi khanbadani aina ngasi chaba thakba tumba yadriba hayeng tungda makhoina karamna hinghauba mama aina apangbi oirubana Icha sing wana punsi lelhaurani do haina khanbada thamoise kairene Icha singna mama ibudi waraurani ko Latana Karigi warobano makhoisu chawrakle Sina phagani sina pharoi masana khangjarba ngaktani thoina khanjinbiyo haidi makhoina ngamnaba adum tawjasani makhoida thajaba thamoina ma icha singna tawba khuding mai paknaba isorbu khurumjabana mama aikhoigi mathawoisi mama mapa oiribai khoina makhoibu thajaba thambidrabadi kanana usitkiroi angang singase kari sunatabada pumang hek mangleda ko asi haiduna kappi Latana sumna mukhairei amata pokchaba ichabu kainabagi awaba thamoida puduna chatliba aina kapkadra hairaga nachana mauleiraba awat apa leitraba inamana oina kaplibanine Lata imau leiramdabana hena phai aina pukning chamthoklubana ngasigi pendaba chainase khanglamloidabani Latana serious oraga asumna hairei inamana imau nungsigi magun khara khangba watla male angang asigi magun khangba watpana mahakna yum asida mau oina lakpa matamda inamana ningdol pomlibani nungaitaba poklibani wakhalda aibo haizau hairabadi hauziki matamda magumbi nupi amana yumsigi mau oina phangjabase ahal loiraba aikhoigidi laibak yamna pharabani adubu inamana nungsiba ngamloi haina chap yungna lepkraba kanagisu upai leiroi semdokpa Jina nungsiba warauna sumna hairei Mabu ichadagi phawba hena aina luna khanjabani adubu mana ibudi mamani haina khanba ngamlamdre sidabu aibu kari hayo haibano inama imaugi mara leite karigi leitani mapa macha manaraga leijaba iral ithum pumba munkraba phawbada mabu yumsida changjapam lohaliba aina oina lalabro wakaladunani aina inamana angangase masak khangba khra wale haina hairibado Jina kra sangninglap tawna hairei Mahakpu hiramasida landi karamna hairibano aidi imit makna uraklabani mahak mara leite haiba khakyaro thaudok ase ai isada thokbani nangonda thoklamlaba soiduna khangani nangsu pumnamak aina sinkhiba ngaktani maram asinani imau mara leite hariba Lata khonjal khara wanglap sat haidoki Sunina ngakna Icheta karinu icheta na silibabo Jina Lata da ngakna yenglai Lata khonjal ninglap tawna mitluani dagi pirang sinthana asumna hairei Icha kainabagi maichakna thamoy ase kaiduna leiraba hinningbagi asa pumba mangkraba matamda aibu pukning thogat pikhibi hingningbagi asa hapi khibi aigi ibok thoki ichani khanjaribi
ꯑꯩꯒꯤ ꯏꯃꯧ ꯅꯨꯡꯁꯤꯅꯦ꯫ ꯋꯥꯈꯜ ꯊꯃꯣꯏꯅꯕꯨ ꯋꯥꯔꯛꯂꯕꯗ ꯁꯦꯜ ꯂꯟ ꯊꯨꯝꯅ ꯀꯣꯛꯍꯟꯕ ꯈꯛ ꯉꯝꯂꯣꯏ꯫ ꯊꯃꯣꯏ ꯆꯥꯎꯕꯤ, ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯕ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯏꯃꯧꯅ ꯃꯅꯦ ꯑꯩꯒꯤ ꯑꯋꯥꯕꯕꯨ ꯈꯪꯕꯤꯗꯨꯅ ꯃꯅꯦ ꯑꯩꯒꯤ ꯑꯋꯥꯕꯗ ꯆꯪꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯏ꯫ ꯅꯈꯣꯏ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯂꯩꯊꯣꯛꯑꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯅꯦ ꯑꯩꯒꯤ ꯏꯐꯝꯗ ꯇꯠꯇꯅ ꯍꯥꯏ꯫ ꯏꯆꯦ, ꯑꯗꯨꯕꯨ ꯏꯃꯧ ꯅꯨꯡꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯗꯅꯕ ꯍꯣꯠꯅꯕꯤ꯫ ꯀꯞꯂꯕꯁꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯄ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯀꯞꯂꯤꯕ ꯄꯤ ꯑꯁꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯩꯊꯣꯛꯄꯤꯗꯣ꯫ ꯇꯦꯟꯈ꯭ꯔꯕ ꯊꯥ ꯈꯔꯁꯤꯗ ꯑꯩ ꯃꯨꯟꯅ ꯈꯪꯂꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ꯫ ꯃꯊꯃꯣꯏꯗ ꯑꯔꯣꯠꯄ ꯊꯝꯗ꯭ꯔꯕꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥꯅ ꯂꯦꯟꯕ ꯎꯔꯒ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯍꯥꯏꯅ ꯅꯈꯣꯏꯁꯨ ꯍꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯉꯁꯤ ꯃꯥꯕꯨ ꯋꯥꯔꯧꯔꯤꯕꯁꯦ ꯋꯥꯔꯧꯔꯝꯂꯣꯏ꯫ ꯖꯤꯅꯥ ꯑꯃꯗꯤ ꯁꯨꯅꯤ ꯂꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ, ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯂꯇꯥ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯒꯗꯕ ꯃꯤꯅꯤꯠ ꯈꯔꯇ ꯉꯥꯏꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯤꯔꯕꯤ ꯏꯪꯂꯕꯤ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯕꯨ ꯑꯌꯤꯡꯕ ꯋꯥꯈꯜꯂꯣꯟ ꯌꯦꯜꯂꯤꯕꯤ 15ꯅꯤ ꯄꯥꯟꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯆꯤꯛꯅ ꯊꯣꯛꯂꯤꯕꯤ ꯊꯥꯖ ꯃꯥꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯕꯤ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ꯫ ꯁꯥꯔꯕ ꯃꯊꯥ, ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ, ꯈꯟꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜ, ꯇꯅꯤꯛ ꯇꯅꯤꯛꯂꯤꯕ ꯊꯃꯣꯏ, ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯈꯟꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯌꯦꯡꯖꯔꯤ꯫ ꯂꯇꯥꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯌꯨꯝꯌꯥꯏꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯂꯇꯥ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯀꯩꯅꯣꯅꯦ, ꯑꯉꯥꯡꯁꯤꯡꯅ ꯊꯣꯡꯒ ꯂꯣꯜꯂꯝꯗ꯭ꯔꯕ ꯑꯣꯏꯔꯤꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯅ ꯊꯣꯡꯗꯨ ꯄꯥꯏꯕꯒ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯂꯇꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯅꯤ ꯈꯪꯂꯛꯄꯗꯒꯤ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯅꯨꯡꯁꯤ ꯃꯤꯒꯤ ꯁꯃꯤꯟ ꯐꯪꯕꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯨꯡꯁꯤ ꯆꯤꯟꯕꯥꯜꯗ ꯅꯣꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, ꯅꯦꯇꯥ, ꯑꯊꯦꯡꯕꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯀꯤꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕꯣ ꯅꯪꯕꯣ? ꯀꯤꯗꯦꯗ ꯅꯦꯇꯥ, ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯇꯧꯔꯤꯔꯥ ꯈꯪꯗꯦ, ꯊꯥꯖꯁꯦ ꯌꯥꯝ ꯐꯖꯩ ꯅꯦꯇꯥ꯫ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯃꯇꯝ ꯄꯨꯝꯕ ꯀꯣꯏꯅ ꯆꯠꯂꯤꯕꯤ, ꯑꯌꯦꯡꯕ ꯈꯨꯗꯤꯡ ꯃꯥꯕꯨꯇ ꯌꯦꯡꯅꯤꯡꯕ ꯄꯣꯛꯍꯜꯂꯤꯕꯤ ꯊꯥꯖꯒꯤ ꯃꯒꯨꯟꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩꯌꯦ ꯅꯦꯇꯥ꯫ ꯏꯃꯧꯁꯦ ꯊꯥꯖꯕꯨ ꯁꯩꯊꯥꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯃꯉꯥꯜꯗ ꯉꯧꯔꯛꯂꯤꯕꯤ ꯃꯍꯥꯛꯇꯨꯗꯤ ꯃꯩꯁꯥ ꯂꯥꯡꯕ ꯑꯣꯂꯥꯡ ꯃꯩꯁꯥ ꯋꯥꯅ ꯈꯥꯡꯂꯕ ꯀꯅꯥꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯃꯧꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯜꯂꯕ꯭ꯔꯥ? ꯆꯟꯕ ꯇꯥꯔꯒꯗꯤ ꯍꯥꯏꯌꯨ ꯅꯦꯇꯥꯗ, ꯏꯃꯧꯒꯤ ꯁꯥꯔꯤꯕ ꯃꯊꯥꯗꯣ ꯅꯦꯇꯥꯅ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ꯫ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯦꯇꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯅꯦꯇꯥꯗꯤ ꯏꯃꯧꯗ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯪꯈꯤꯗꯦꯀꯣ, ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯔꯤꯗꯣ ꯅꯦꯇꯥꯗ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯅꯦꯇꯥ꯫ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯍꯤꯛꯅ ꯀꯞꯅ ꯀꯞꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯦꯇꯥ, ꯗꯥꯃꯅꯤꯗꯣ ꯍꯧꯖꯤꯛ ꯑꯋꯥꯕ ꯐꯤꯕꯝꯗ ꯋꯥꯅ ꯍꯤꯡꯂꯤꯌꯦ꯫ ꯂꯇꯥ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯅ ꯅꯨꯡꯁꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯄꯥ ꯂꯨꯗ꯭ꯔ, ꯃꯃꯥ ꯁꯅꯥ ꯑꯃꯗꯤ ꯃꯆꯦ ꯖꯦꯁꯃꯤꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯔꯛꯈꯤꯕ ꯆꯠꯈꯤꯕ ꯂꯤꯆꯠ, ꯉꯥꯡꯂꯛꯈꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯂꯛꯈꯤ꯫ ꯂꯇꯥ ꯁꯥꯎꯅ, ꯑꯗꯨꯛ ꯐꯠꯇꯕ, ꯀꯌꯥꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯌꯦꯡꯉꯨ꯫ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯇꯅ ꯏꯆꯥꯔꯣ? ꯌꯣꯛꯆꯕ ꯏꯆꯥꯗꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯒꯤ ꯅꯄꯥꯜꯇꯅ ꯍꯤꯡꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯁꯟꯊꯤ ꯍꯥꯟꯕ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇꯨꯗ ꯈꯟꯊꯗꯦꯅꯦ꯫ ꯁꯨꯗꯅ ꯁꯦꯜ ꯄꯥꯏꯅꯤꯡꯕ, ꯋꯥꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕ ꯃꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯂꯨꯝꯕ ꯍꯥꯏꯕꯁꯤꯗꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯃꯧꯅ ꯃꯊꯥ ꯁꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯃꯈꯥ ꯇꯥꯖꯔꯛꯏ, ꯅꯦꯇꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯃꯥ ꯖꯤꯅꯥ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯁꯤꯒꯤ ꯂꯩꯔꯤꯕ ꯂꯝꯒꯤ ꯄꯇꯥꯁꯤꯡ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯕꯗꯤ
ꯗꯥꯃꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯔꯦ꯫ ꯍꯥ, ꯀꯔꯤ? ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ? ꯑꯆꯨꯝꯕꯅꯤ ꯅꯦꯇꯥ, ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ ꯍꯥꯏꯅ ꯁꯛꯇꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯀꯧꯗꯨꯅ ꯃꯥꯕꯨ ꯀꯜꯂꯣ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯤꯌꯦ ꯅꯦꯇꯥ꯫ ꯀꯌꯥꯗ ꯊꯃꯣꯏ ꯀꯜꯂꯤꯕ ꯃꯤꯁꯛꯅꯣ ꯌꯦꯡꯉꯨ꯫ ꯃꯥꯅ ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯅꯦꯇꯥ, ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ? ꯗꯥꯃꯅꯤꯕꯨ ꯀꯟꯅꯤꯡꯉꯤ, ꯌꯨꯝꯁꯤꯗꯁꯨ ꯑꯋꯥꯕ ꯄꯤꯅꯤꯡꯗꯦ, ꯃꯃꯥꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯇꯨꯝꯕꯁꯨ ꯌꯥꯗꯦ, ꯆꯥꯕꯁꯨ ꯌꯥꯗꯦ꯫ ꯗꯥꯃꯅꯤꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯀꯞꯆꯩ꯫ ꯂꯇꯥ ꯃꯥꯒꯤ ꯃꯆꯥ ꯃꯅꯤꯕꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯃꯟꯕꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ ꯍꯥꯏꯗꯨꯅꯗꯤ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯥꯖꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯇꯥ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤꯕꯤ ꯅꯨꯡꯁꯤ ꯇꯞꯅ ꯊꯦꯝꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯞꯄꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨꯁꯦ꯫ ꯀꯞꯄꯅ ꯐꯣꯜ ꯄꯨꯔꯛꯄ ꯌꯥꯔꯣꯏ, ꯀꯣꯛ ꯆꯤꯛꯅꯕꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯅꯦꯇꯥ ꯋꯥ ꯍꯥꯏꯒꯦꯁꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯅꯨꯡꯁꯤ ꯆꯣꯛꯊꯔꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯂꯇꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯇꯥꯅ ꯇꯥꯔꯛꯂꯤꯕ ꯅꯨꯡꯁꯤꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯗꯣ, ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯔꯛꯂꯅꯨ꯫ ꯅꯦꯇꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯕꯨ ꯍꯦꯛ ꯑꯄꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯕꯕꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯗ ꯃꯤꯅꯨꯡꯁꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯣꯛꯂꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥꯗꯨꯗ ꯄꯤꯔꯁꯤ꯫ ꯅꯤꯡꯊꯤꯖꯅ ꯍꯥꯏꯅꯔꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯗꯥꯃꯅꯤ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯁꯤ꯫ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯀꯔꯤꯒꯤ ꯌꯥꯔꯛꯂꯣꯏ? ꯅꯦꯇꯥ, ꯁꯦꯜꯗꯤ ꯀꯗꯥꯏꯗꯒꯤ? ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯇꯥꯅ ꯑꯃꯨꯛ, ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ꯫ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯒꯅꯤ? ꯑꯩꯒꯤ ꯏꯆꯥꯃꯅꯤ, ꯐꯪꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯃꯤꯉꯣꯟꯗ ꯕꯟꯊꯣꯛ ꯊꯝꯂꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯗꯥꯃꯅꯤ ꯑꯃꯗꯤ ꯅꯪꯒꯤ ꯃꯃꯥ ꯀꯟꯁꯤ꯫ ꯅꯦꯇꯥ, ꯂꯇꯥꯁꯨ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯦꯇꯥꯒꯤ ꯅꯨꯡꯁꯤ, ꯅꯦꯇꯥꯗ ꯅꯪꯒꯤ ꯗꯥꯃꯅꯤꯒꯤ ꯃꯐꯝ ꯋꯥꯠꯂꯤꯅꯦ꯫ ꯅꯈꯣꯏꯕꯨ ꯎꯔꯒꯅ ꯍꯦꯜꯂꯤꯗꯣ ꯅꯪꯒꯤ ꯗꯥꯃꯅꯤꯕꯨ ꯅꯤꯡꯁꯤꯡꯕ꯫ ꯑꯗꯨꯅ ꯑꯩ ꯏꯆꯥꯃꯅꯤꯕꯨ ꯎꯅꯤꯡꯉꯦ꯫ ꯅꯪꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯏꯆꯥꯕꯨ ꯁꯤꯟꯅꯑꯣ꯫ ꯅꯦꯇꯥ, ꯑꯇꯣꯞꯄ ꯃꯤꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯋꯥꯐꯝꯁꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯅꯦꯇꯥ, ꯀꯔꯤꯒꯨꯝꯕ ꯕꯕꯥꯅ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯁꯣꯏꯗꯅ ꯌꯥꯐꯝ ꯊꯣꯛꯏ꯫ ꯉꯁꯤ ꯃꯥꯅ ꯊꯥꯡꯂꯤꯕ ꯐꯠꯇꯕ ꯂꯝꯕꯤꯗꯣ ꯀꯔꯤꯒꯤꯗꯃꯛꯅꯣ? ꯁꯦꯜꯒꯤꯗꯃꯛ ꯅꯠꯇ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅ ꯁꯦꯜꯕꯨ ꯄꯤꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯅꯨꯡꯁꯤ ꯀꯣꯛꯊꯛꯇ ꯄꯨꯔꯝꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯂꯇꯥꯅ ꯊꯥꯡꯊꯕꯤꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯂꯇꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯇꯥꯒꯤ ꯃꯈꯨꯠꯄꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯃꯆꯥ ꯁꯣꯛꯅ ꯌꯣꯛꯄꯤꯔꯛꯄ ꯏꯄꯥꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯥꯎꯔꯝꯂꯣꯏ? ꯑꯩ ꯐꯖꯅ ꯍꯥꯏꯖꯒꯅꯤ, ꯗꯥꯃꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ, ꯑꯗꯨꯒ ꯑꯩ ꯗꯥꯃꯅꯤꯕꯨ ꯅꯦꯇꯥꯒꯤ ꯃꯥꯡꯗ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯃꯃꯥꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯗ꯭ꯔꯦ, ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯟ ꯊꯨꯝꯁꯨ ꯃꯌꯦꯡ ꯇꯥꯗ꯭ꯔꯦ, ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯅꯤ꯫ ꯍꯣꯏ ꯅꯦꯇꯥ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯪꯉꯨ, ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯍꯤꯡꯈꯣꯜꯗꯣ ꯂꯧꯕꯤꯅꯕ ꯃꯤ ꯊꯤꯔꯨꯔꯒꯦ꯫ ꯍꯌꯦꯡ ꯅꯪꯒꯤ ꯗꯥꯃꯅꯤ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯂꯟ ꯊꯨꯝꯗꯒꯤ ꯏꯆꯥꯅ ꯍꯦꯟꯅ ꯂꯨꯏ, ꯏꯆꯥ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯂꯨꯗ꯭ꯔꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯇꯥꯅ ꯃꯌꯨꯝ ꯕꯟꯗꯣꯞ ꯊꯝꯗꯨꯅ ꯁꯦꯜ ꯈꯔ ꯇꯥꯈꯠꯆꯔꯒ ꯂꯨꯗ꯭ꯔꯗ ꯄꯤꯈꯤꯅꯕ ꯅꯨꯡꯁꯤꯗ ꯁꯤꯟꯅꯈꯤꯕ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯖꯤꯅꯥ ꯑꯃꯗꯤ ꯁꯨꯅꯤ ꯉꯛꯅ ꯂꯇꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯂꯇꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯅꯝꯃꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯔꯝꯅ ꯇꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯏꯃꯧꯅ ꯇꯝꯕꯗꯗꯤ ꯃꯥꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗ
ꯏꯅꯝꯃꯕꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯨꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯦꯜꯁꯤꯡꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯔꯛꯈꯤ꯫ ꯁꯨꯅꯤꯅ ꯋꯥꯔꯤꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯄꯨꯕꯅ ꯑꯩꯈꯣꯏꯗ ꯇꯝꯕꯗꯒꯤ ꯍꯥꯟꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯦ ꯋꯥꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯐꯝꯁꯦ ꯈꯪꯕ ꯃꯤꯁꯦ ꯏꯆꯦ ꯇꯥ ꯅꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯆꯤꯡꯅꯩ꯫ ꯂꯇꯥꯅ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯈꯜꯂꯤꯕ, ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯕ ꯌꯥꯕꯒꯦ ꯈꯟꯕꯗ ꯆꯤꯡꯅꯕ ꯃꯤ ꯑꯃꯠꯇ ꯋꯥꯈꯜꯁꯤꯗ ꯎꯕ ꯐꯪꯗꯦ꯫ ꯌꯥꯏꯄꯨꯕ, ꯑꯁꯨꯝꯅ ꯖꯤꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯇꯥ ꯑꯃꯗꯤ ꯁꯨꯅꯤ ꯉꯛꯅ ꯖꯤꯅꯥꯕꯨ ꯌꯦꯡꯂꯛꯏ꯫